Lamdam asida thengnariba ichao asina maram oiraga Koirengei da leiba Poirei Nawakol Children Home Ising Thumjankhibadagi home asida leiba Angang community hall Amada Yerektuna Leire leingak amadi meeyam gi mateng khourangna ngaihouri Children Home asida TOMTV team amana haktingnana chatuna yengsilubada home ase yamna fibam chadaba mawong amada leiramba thengnakhi home asida leiramba angang safagadaba mafam singda thaidoktuna thamkhrabasu mafam ase hanagi fibamda hanjillaknaba hotnabada matam yamna changkhigadauri home asida leiramba angang hauzik Koirengei bazar community hall da changsafam loduna leire mafam aduda leikaigi meeyamna pirakpa mateng kharana awaba fibam amada home gi angang adu leihouri khara henna pikpa angang de Julalin leiba boarding school amada hainaduna changsafam lodaga leide ichao asina maram oiraga home asida leiramba angang gi firol mahai masin tambada sizinaba potlam amadi nongmada changdaba yadraba potlam kaya amang ata thokhibadagi khudong chadaba kaya mayongnare ichao asina akai atoi thokhan kraba home asigi saruk semjinduna hanagi fibamda hanjil handrabadi lekai meeyam gi mateng asina kyam kuina angang asi community hall da leiba yagadage haibasidi achauba wahang ama oire hiramasiga mari leinana TOMTV na akhanana unaba mata home asigi mother sanasam chanu sunita na hai Haukiba May Kunipange Ayupung Taret Romtaba Adwaida Imphal Turelgi Ising Pathoraktuna Ising Jensen Bahuraki Numit yung Matung Pungkai Chatba Adwaida Home Asigi Complex Ta Ising Chang Bahuraki Ising Chang Bahurapadagi Mapam Adudagi Angang Amadi Maru Oiba Poche Hontok na Bahot na Ringaida Kanghaudana Imai Kangwang Wangkalakpadagi Safagadaba Mapamda Chantokpa Nang Haude Fibam adu khudong thiningai oirakpadagi Koirengei da leiba arambai tengolgi tengoloi amadi leikai adugi maira paibi ima ibel gi matengal loinana angang adu poraga safagadapa mafam da puthokhibani matam aduda angang adu kadaida leigadage haibagi wakal amata khandana angang adugi thawai tabu kalhaurabadi haiduna angang adu puthorakhibani Tungda Koirengei ge maira paibi na khudaki oiba firol amati acha athak khara puthoraktuna angang adu Koirengei bazar community hall da lehenna bathaurang tokhi khara hena pikpa angang na Julalin leiba boarding school amada ngangnaraga changsafam loduna leihali Ising thumjin ba haurakpadagi home da leiba pochai amang ata thok Tanaba, awang ba mapam da hongatna ba hotnake adubu isingi imai adu yamna thuna hengalakpadagi pochai ayamba amang ata thokhi awaba taraba angang asigidamag Eastern Motors Thangzam Agro amadi Brothers Group yauna khangna chanaba kharana mateng panglakpan natna hauzik faubagi oina leingaki maikaidagi mateng ama fauba pirakpalei tree itawasida angang asigi tumna hipna ba amadi mahai masin tambada changba potlam ayamba amang ata thokhiba ase yengbiraga leingaki mari leinaba department na meeting changbiu loinana home ase mahosagum chalaina ba hotnabada meeyam na mateng pangbiu hainaso mahak na makatana fongdurakhe Poirei Nawakol Ising Chawbagi Thong Megi Tang Kunipan Dagi Nangasi Pawagi Manunda Ekoi Lekai Akoi Bada Leibiriba Koi Eti Duga Koirengei Mara Paibi Club Amadi Akoi Bada Leibiriba Isina Puchen Chawa Mayam Khangna Ekoi Bungasi Bawadi Ekoi Pizza Pithatuna Duga Ahing Yaya Pam Mapam Pibiduna Leibiri Hariba Puchen Chawa Mayam Sina Ekoi Bukayam Koina Mapam Dumaina Thambiba Yagani Makoizu Hingnaba Lambi Mamam Lejaribanina Aduna Asi Ehakna Poirei Nawakol ichasing gi mawsin zaraga ai maikadagi haijaningadi asi lamdam sida leiba leingakpa duga koi puchen chawa mayam punamna mien kanbiduna ngasi Poirei Nawakol gi oiriba fibam asida mutang lengchimbirakuna mutung yengbiraga koi bo ate mutang pangbi haiduna koi wai asi thamjari